Sagai Machil Manao Khatnabada Thokpa Manao Nupa Thokpa Amana Mayamba Thokpa Amada Gunna Kappadagi Leikhidre Leikhidre Haidi Thokpa Singarang Numidang Sorak na pung mapan ga minute kontra taba matamda Lamfel Police Station gi manung chanba Naurem Thong Kulen Laikai gi lane number 2 da thokibani Haidi Gunna Panbadagi Laikanaba Ngamdana Leikhidra Nupa Togi Maming Laisang Tem Depson Elias Abu Sai Kuntra Ganitoy Leikhidra Pokpa Gunesor Mahakpo Hatpada Senariba Manao Nupa Thokpa Togi Maming na Laisang Tem Yaifaba Elias Amo Sai Kun Ganitoy Power Cinema Kataraduna High Leikhidra Laisang Tem Depson Ngarang Numidang Gunna Kappadagi Mabukta Palaba Matung Rims Hospital da Pukalapa Matamda Dr. Singna Thawai Yaudraba Haksang Wina Purakle Haina Fongdorki Haide Thaudok Asiga Mari Lainana Ngasi Laikai Miyamgi Oiba Mifam Ama Pangthoktuna Warep Kaya Marup Laukre Hariba Warep Singatugi Manungda Thaudok Asida Senariba Laisang Tem Yaifaba Elias Amo Mapunsi Super Laikai Dagi Tanthokpa Amadi Mahaki Mung Manungi Mioi Singna Sahi Ama Laikai da Laihandaba Haina Warep Laukre Haide